Rabada mayamna Oja Saroj Nalini Khomdram haina mingau biba ima bisu ahandu makuda kurumzari. ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯂꯥꯏꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯡ ꯅꯣꯟꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯌꯦꯡꯂꯤꯉꯩꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯕꯤꯌꯨ. ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯈꯤꯕ ꯍꯟꯗꯛꯀꯤ ꯃꯦ ꯊꯥꯁꯤ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯠꯇꯗꯤ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯦꯜꯂꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯊꯒꯗꯧꯕ ꯊꯕꯛꯁꯤꯡꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛꯇꯤ ꯁꯤꯟꯖꯔꯤ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯂꯩ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ. ꯑꯗꯨꯕꯨ ꯋꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯃꯨꯛ ꯎꯅꯔꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯀꯔꯝꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯈꯖꯤꯛꯇꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯄꯪꯁꯥꯡ ꯁꯥꯡꯕ ꯅꯠꯇꯦ. ꯑꯗꯨ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯖꯕꯁꯤꯅ ꯑꯩꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯟꯖꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯄꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝꯒꯤ ꯊꯧꯔꯝ ꯑꯃ ꯂꯥꯟꯊꯣꯛꯆꯕ ꯅꯨꯃꯤꯠꯇꯨ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ, ꯃꯄꯨꯡ khitang phagidaba ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏꯅ ꯐꯥꯍꯟꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯆꯥꯗꯁꯨ ꯑꯩꯅ ꯅꯪ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯍꯟꯗꯛꯀꯤ ꯑꯔꯣꯏꯕ ꯊꯥꯡꯖ ꯏꯁꯩꯁꯤꯗ ꯏꯆꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ 3 ꯐꯣꯡꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯄꯥꯖꯈꯤꯕꯁꯤ ꯌꯥꯝ ꯑꯋꯥꯕ ꯃꯇꯝꯅꯦꯅ ꯑꯋꯥꯕ ꯀꯧꯕ ꯁꯩꯔꯦꯡ ꯑꯃ ꯃꯥꯒꯤ ꯃꯇꯝꯒꯤ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕꯅꯤ. ꯃꯗꯨ ꯑꯩꯅ ꯄꯥꯖꯈꯤ. ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯨꯡꯁꯤꯡ ꯑꯁꯤ ꯂꯧꯖꯔꯀꯥꯟꯗ ꯃꯪꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯍꯥꯏꯅꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯈꯤꯕ ꯁꯩꯔꯦꯡ ꯃꯗꯨꯗꯒꯤ ꯁꯩꯔꯦꯡ ꯑꯃ ꯂꯧꯈꯠꯆꯔꯦ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯆꯨꯁꯤꯡꯒꯤ ꯃꯆꯨ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯁꯩꯔꯦꯡ ꯑꯃ ꯂꯧꯈꯠꯆꯔꯦ. ꯁꯩꯔꯦꯡ ꯑꯅꯤꯁꯤ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯔꯤ. ꯏꯆꯥ ꯂꯦꯅꯤꯟꯅꯁꯨ ꯍꯔꯥꯎꯅ ꯏꯃꯥꯅ ꯐꯗꯧꯕꯗꯣ ꯑꯗꯨꯝ ꯂꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯆꯥꯕꯨꯁꯨ ꯑꯩꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯪꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯍꯥꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯝꯃꯤ. ꯃꯥꯒꯤ ꯃꯔꯨꯞꯁꯤꯗ ꯃꯥꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯖꯒꯠꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯐꯨꯝꯖꯤꯜꯂꯒ ꯏꯕ ꯑꯗꯨꯒꯨꯝꯂꯕ ꯁꯩꯔꯦꯡꯁꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ. ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯟꯕ ꯐꯤꯖꯪ ꯍꯥꯏꯅ ꯃꯆꯨꯁꯤꯡꯒꯤ ꯃꯆꯨ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯐꯣꯡꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯃꯁꯤꯃꯒ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯔꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯁꯣꯟꯊꯔꯒ ꯂꯩꯇꯕ ꯃꯇꯝꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ. ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯐꯃꯨꯡꯗꯒꯤꯐꯥꯎ ꯍꯧꯒꯠꯄ ꯉꯝꯅꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯦꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯠꯊꯖꯔꯛꯄꯅꯤ. ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ. ꯑꯃꯨꯛꯇꯪ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯑꯃꯨꯛ ꯏꯃꯥ. ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ
ꯒꯤꯗꯃꯛꯇ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯄꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯀꯗꯣꯝꯗꯒꯤ ꯇꯥꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯔꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯂꯤꯇꯔꯦꯆꯔꯒꯤ ꯁꯤ ꯇꯥꯃꯤꯟꯅꯔꯒ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯍꯪꯒꯠꯆꯒꯦ ꯏꯃꯥꯅ ꯇꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩ ꯄꯤꯛꯆꯔ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯐꯤꯆꯔ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯣꯏꯝ ꯑꯃ ꯐꯤꯆꯔ ꯇꯧꯖꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯄꯣꯏꯝ ꯑꯅꯤ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯦ ꯑꯃꯨꯛ ꯄꯨꯈꯠꯆꯔꯛꯀꯦ ꯀꯅꯦꯛꯁꯟꯁꯦ ꯏꯃꯥ ꯌꯥꯗ꯭ꯔꯤ ꯑꯃꯨꯛꯇꯪꯒ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯃꯁꯤꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯤ ꯄꯣꯏꯝ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯤ ꯃꯪꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯍꯥꯏꯕꯁꯤꯅ 2007ꯗ ꯐꯣꯡꯈꯤꯕ Machusinggi machu ꯍꯥꯏꯕꯁꯤꯅ 2011ꯗ ꯐꯣꯡꯕꯅꯤ Matamgi Manglan ꯍꯥꯏꯔꯤꯁꯤꯅ 2017ꯗ ꯐꯣꯡꯕꯅꯤ ꯏꯃꯥ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯦ ꯏꯃꯥ ꯍꯧꯖꯤꯛ ꯐꯖꯅ ꯎꯖꯔꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯝꯇꯪ ꯁꯦꯝꯖꯔꯤꯒꯦ ꯏꯃꯥ ꯇꯥꯕꯤꯀꯣ ꯇꯥꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯤꯗꯒꯤ ꯁꯩꯔꯦꯡ ꯑꯃꯃꯝ ꯈꯟꯒꯠꯂꯒ ꯏꯃꯥꯅ ꯄꯥꯕꯤꯒꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯃꯇꯝꯒꯤ ꯃꯪꯂꯥꯟ 2017ꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯍꯥꯟꯅ ꯇꯧꯕꯤꯈ꯭ꯔꯦ ꯏꯃꯥꯅ ꯑꯗꯨꯒ ꯉꯁꯤꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯅ ꯃꯪꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯑꯃꯝꯕ ꯐꯤꯖꯪ ꯍꯥꯏꯕꯁꯤꯅ ꯑꯃꯟꯕ ꯐꯤꯖꯪ ꯍꯥꯏꯕ ꯑꯃꯟꯕ ꯐꯤꯖꯪ ꯍꯥꯏꯕꯁꯤꯅ ꯃꯆꯨꯁꯤꯡꯒꯤ ꯃꯆꯨꯗꯒꯤ ꯂꯧꯈꯠꯄꯤꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯃꯈꯥ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯃꯛꯇꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯁꯩꯔꯦꯡ ꯑꯅꯤꯁꯤ ꯍꯥꯟꯅ ꯃꯊꯪ ꯂꯧꯈꯠꯆꯈꯤꯒꯦ ꯑꯗꯨꯒ ꯀꯕꯤꯒꯤ ꯏꯕꯤꯔꯛꯏꯕ ꯋꯥꯔꯣꯜꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯄꯥꯊꯣꯛꯆꯈ꯭ꯔꯕꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛꯀꯁꯨ ꯄꯥꯊꯣꯛꯆꯒꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯞꯂꯛꯈꯤ ꯅꯪꯅ ꯃꯤꯠꯃꯥꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯞꯂꯛꯈꯤ ꯅꯪꯅ ꯃꯤꯠꯃꯥꯡꯗ ꯀꯥꯏꯔꯕ ꯑꯃꯁꯨꯡ ꯑꯣꯜꯂꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯦꯟꯗꯕ ꯈꯪꯉꯝꯗꯕꯒꯤ ꯏꯊꯤꯜ ꯈꯨꯗꯤꯡ ꯐꯥꯖꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯈꯤ ꯍꯔꯥꯎꯅ ꯀꯧꯔꯛꯈꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯟꯅꯔꯛꯈꯤ ꯑꯩꯅ ꯅꯤꯡꯖꯔꯨꯕꯒꯤ ꯋꯥꯡꯃꯗ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯃꯤꯅꯝꯂꯝ ꯑꯔꯥꯟꯕ ꯇꯥꯍꯟꯈꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯥꯏꯊꯣꯡꯅꯁꯨ ꯆꯃꯝꯅꯍꯜꯂꯛꯈꯤ ꯑꯩꯕꯨ ꯋꯥꯈꯜ ꯊꯣꯛꯍꯜꯂꯛꯈꯤꯗꯦ ꯃꯥꯂꯪꯗ ꯏꯄꯥꯏ ꯄꯥꯏꯔꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯍꯟꯈꯤ ꯀꯌꯥ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯔꯨꯔꯕꯅꯣ ꯏꯁꯥꯅ ꯈꯪꯖꯈꯤꯗꯦ ꯑꯩꯅ ꯂꯧꯁꯤꯡ ꯂꯥꯛꯄꯗꯗꯤ ꯏꯅꯥꯛꯇ ꯅꯍꯥꯛꯇꯤ ꯂꯩꯔꯝꯗꯔꯦ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯦꯟ ꯅꯪꯕꯨ ꯎꯕ꯭ꯔꯩ ꯍꯪꯖꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯎꯏ ꯍꯥꯏꯔꯛꯈꯤꯗꯦ
asumna Lenin na mapaugi editor su ibiriba isana sairengsi ibikraba ibir duna thabiram labasi ena patok chakraba matungda amuka sumakha tajarake Mangdadu Taibungdasu saireng lai tagini Nungshiraba eigi marup kadai dano nang nasaliba kanagi thongjindano amu lebdu godoriba nangna masida saireng asi loisinjare saireng asigi nungda phumliba mamal yamlaba miyoibagi wakhan ningamdaba ningba kaibagi punamak kabina phumdana magi saireng asida hongdoi aduga ani subada na ani ngasigi na ani subada Machusinggi machu dagi Amanba phijung habasi amuka bajar ke Amanba phijung kairaba pul dagi centharak bai tap tap naptholi mallaba phijung na hawjik chupsin bangam bagi pankhai lan khre jawraba so amana kagi thong sulon khre chena istik chikle upai lejatrabi mahak tama ngai hore numit takre thorakle tha thoa misaksu mahusagi hongchat tikai mangalamata su phangde Amanba maraksida mamit lauthok tuna thiri adubu kadomda no laitraba su upai kari imata luplaba motlaba phijangdi uri maye seng loire kabigi Amanba phijung saireng anisi baba loijaraba matungda bagi warolsi ai amtang pathokjarake iribasi karino khangdana iringai matamda ifamda laikhiba nisa duga hawjik lairi phonglaba matungda lairiba nisa sigadi haifam khangdaba amaga loinana khenare iba horakpa matamdudadi karigumba itil amadasu hawjikti kari su khenadraba kari no mayam ama hekta iba ngamlai masimangna yamna khangle haire haibagi wafamdi nakjade khenaba adutangi thamjabani lisingani tariki November dani aigi saireng lairik ama phongkhibadu lairik si phonglamdai matamda akhang ahi thak thongba kharada yanghanjaki makoina takpirakhiba pautak singduna ifamda kanaba kaya phangba ngamjaki masimangna ani suba lairik sidadi khara kanna honajaki tasengna ibasi pamjabana lamjing oirakhibani hawjik maksuni adubu pamjabagi ifam thokpa khara dutang ibadi hawjik tasengna pamdre lamsida changsillaklabanina karigumba khara taurage haina su thamoi sida lepjare mai pakpa natraga mai paktaba haiba duna wafam amani hawjik tapna lusilakli isana su khangjarakle karigumba ama iba haibase araiba oiramdre hawjik Manipur khunai sida saireng na kari su tauba ngamde adubu Manipuri sahityadadi sairenggi akanba isau thokli haibase sahityagi lamda lairiba miyoi singkhakta natana ataina su kanna ngangnariba wafam amani maraksida aigi sairengsina kari tauba ngamgadoriba no kayarak khankhiba wakhalni hawjik saireng iriba singsina khankhidaba di yai adubu karigumba kharadi soitana taurakani tauraktaba yaro hawjik kangkhathangni hainariba Manipuri saireng singsina nongmadi soidana kana thang oirakani kunai sigi himai soidana chumlakhigani kana thang onba ngamdraba saireng dudi asiba saireng oina laikhigani kana thang onba ngamba saireng duna matam pumbada nganduna ta lahoragani masimadi manglam chatnasu sakhini masida aibagi warol loisinjaraba matungda mahaki maramda khajitang amukasu thabirami poetry da lisingani taretana Manglan da suwaise aina hujik pajakhibadu adu phongkhre
aduga lising ani tara mathoida Machusinggi machu se ponge aduga lising ani tara tereta Matamgi Manglan si ponge eze editor ma oina kabina Konggol liglam 2009 da poetry ani subada Saireng 2013 poetry co-edited with Parshuram journal the founder editor of Ngaklau a literary journal published by patriotic writer for Manipur ani subada editor Lambi a literary journal published by Manipuri Department Student Welfare Association during MA student Ibadi Kabisna lising ani tarama thoidana trong doi phau manung da ma Manipuri MA da kabisi tamingai matamgi warini aduga ahum subada founder editor Mapau literary journal published by Fiction and Poetry Club Manipur aduga award na kabina phangkiba award ni ahan bada RK Kating Tangkul Literary Award 2015 Patriotic Writer Forum Manipur ani subada Arambam Ibungohal and Binod Kumari Literary Award 2017 Patriotic Writer Forum Manipur ahum subada Tekcham Kamini Kutsa Loitang Ningsing Mana Korirol Sandoglu Wangjing Asumain Tawdana Magi award singse phange travel to Tripura under traveling grant given by the Sahitya Academy in the year 2009 sida ma travel gi Tripura da sumaina kabisi chale aduga participate all India Young Writers Meet 2012 da held at the New Delhi organized by Sahitya Academy na simasu laire ani subada participate at Northeast and the Southern Writers Meet 2018 held at Visakhapatnam organized by Sahitya Academy. Sima laire ahum subada participate at different literary program of IR Impal All India Radio Impal. Aduga mari subada participate at many poet meet organized by different literary organization of Manipur. At a publication that published some poems at Kahara Daria, published from Bangladesh. Ani Subada published some poems, short story articles and different journals and different daily newspaper of Manipur. Similarly, aduga mahaksi popa si yamna angang oiriba yang poet ni date of birth si 1988 aduga home address Khangabong Makhalekay education qualification MA Manipuri occupation poet and a journalist sub-editor Shanghai Express a Delhi Manipur publication da books Mangdadu Taibungdasu ngasagi among supanjangre aduga Machusinggi machu 2011 aduga sumaina 2013 dana saireng haibasi mathang kabigi saireng lari ngakta oina ponge aduga journal da founder editor sing ngaklo a literary journal published by patriotic writer from Manipur aduga ani subada editor si karida oire lambi a literary journal published by Manipuri Department Student Welfare Association during MA Student 2011 daina 13 bhaugi manung sida adagi founder editor Mapau a literary journal published by Fiction and Poetry Club Manipur asumaina kabina thambiram basi aigi ai pathok sabadi loijare ado makha tarakpasida aina nising janing badi nahangi pa kiba akoi awabagi numit aduda kitang mapung phadaba aduga kamenta padaba singdu ai ahamba maktada madu amtang lokhat jaraga ngasigi mathang sum chathaba haina aina sumaina thamjan mana poem anisi pabi bagi damakta hanbada thagachari comment chatrangai da imana poem sigi nungi oiba du kitang akhoi da share tawpibana
hanbada kai braima aina aduna hanna amuk tajaning ba adu loira kan da koina amuk comment kisi da mathang chatharasi so yengiri baduna magna chu point masi tabi bada kari phaubi yamna chauthok chaningai ni akoigi young writer amana smaina chongthora kanda nunggi oiba wakhal lonse phongtorak pase yamna koina encourage taujai akoigi young writer sing thokpira akanda akoigi wakhallonda leibasi point oina puthokpirakpa asigidamata haina ai thamjage ahanba maktada ehangna hujiki saireng sida aina loinabak kabina su magi warolda thambi khrabanina aina tawjabada darkar lectrabra haidana aina kano tawbani nungshiraba aigi marup sida mana itha thajadana lepki nangna minmangda haise nungshiraba marup haise marup sigi nungsibase isa nungsiba akoigi da nungsibase akoigi loan sida nungsiba angkhatang word sina sentence sina nungsiba gi masakse khanghanba akoigi manipuri loan sida aduna ngasagi akoigi kaino bengali londa aduga atai hindi gi literature sing sidana moina loan se anihum sisinai akoigi na sentence construction duna akoigi nungsiba se masigi mahau isabu nungsiba aduga marupu nungsiba isin inaubu nungsiba imanaba bu nungsiba kairoi lekai bu nungsiba sumai tawdana nungsiba gi makhan se aikoina kaino sada akoigi word meaning se machingi da adum aikoigi phongdoi maramasina aina kudam amtam pijarabada aikoigi mamana macha nungsiba se masi akoina imai bungon nungsiba namina mai tako nangna iba yenglage saireng oina imagi bema langlen ledi chikhu bana mai mas ang pidra ko ba cha nungsina ko ba mathanda po cha chen kan ba che sanduna ko yin nungsi ba se pongdoi aduna mana saisida ka bi sina nungsira ba aigi marup ai se mai marup tuda marup amagi damakta marup ama nungsiba amana mana tau bangam baka thokpa asi sumagi kana mana nuai taba mana ka imta to bangam bidraga sumai thamoida challaga magi nuai taba do phongdo pado adu magi marupi nungsira ba igi marup sida phongdoi adu na nungsiba sida makhan yami akoi romance sida chu nungsiba dum hai akoina agi yam romantically pakhang lesabi gi te chu adu sumai kano duna sentence na dum akoida artha pohanba akoi di word sima da hena nungsiba sile jade aduna construction sentence na phongdoi itha thajadana lepki nangna mitmangda kayarak amasung kairaba amasung olaba mai thongal loina na aidi ma do yamna mai marup do yamna frustrated oiraba yamna ningba kairaba marup amani mana mai mamang sida leiriba marup se kabigi awaba pendaba khangamdabagi ithil khuding khajillaga haibadi mana awaba pendaba khangamdabagi ithil khuja ai marup ongi manaka chalaga di how are you haraga I am good kaina no english am jikan gidi ai am nungai ri kaina haibado adumai tawrakanda aigi nungai tabase ai am nungai tre ai ware ai kaino mateng pangbiyo haidana di kana so hainadabado adugi awaba pendaba khangamdaba khangbangam haibani khangamdaba haibadi khangamdaba itil khuding khajillaga mana mai mind du da control tawraga momon noglaki harauna no kawraki monda kawra ine magi marup sigi mafam sida laaga momon no bai di mana noi ba minok tu gi manung du da di magi wahai magi pungning du na khalli ba du psychologically mai marup tu na dum khangrabani nungai ba sa du na mi mang da lenaki nungai ba sa du na ai na ningjaru bagi wangmada aigi kabi sibuni aina haibati aduna mai marup tu da ningjaru bagi wangma tu da nangi timbal du na minamlam aidi mai timbal tu da mana minamlaga aran ba tahangi aidi mana war kanda la na khaluba do mana momon no akanda mana loina mak khajalaga nangi wangang amadi mai thong na su samam na halaki aibu ai kabi sibu nangi wangang aidi mai marup tu na nganga pa mai thong adai magi mai thong samam na halaki man to sibu ngai ri da wari da ne kai no ne ngonda mana to sibu ma bu wari habadi
magi marup sina kabi sina khangi haina ai lojai wakhal thohal lakhide malang da ipai pai duna lei bagum to hanki mana janing ta da bado mana hainingi du kaino kaya kuina sumna lei rurabanu isor na khangja khide aina loksing lakpadadi inak tana hakti leiram dare ai mana normal oina lakpa matamdadi jiki mai marup tu leiram dre chen thorak tu na mai kai khuding chen nangu ubrai hangjaki ai mabu ubrai na mana ma gyan mangdana leiringai tu asuki mati phimam tadraba magi marup amagi description ni kabina piri se adu kanana su ui hairakite Nungshiraba eigi marup kadai da no nang na chatliba kana gi thungjin da no amuk lebu ga dori ba nang na ai di from door to door da mana awa bagi mapau se masibuni mahana mioi ba mana wa ba che kai agi mati wa ba ge to abisna magi marup sida simbo yeli oira kan da di oji oiri ba pibam uji uji da kana mana hena yai phabo kana mana karimta magi helpless ai di magi amata leitana hingba su yaudaba nate haibase kabina iri ba magi saire mutek asida khongdo I haina ai sumaina thamjage aduga ngasagi amana magi hujiki aina pajakiba amanba phijang ai se yamna artha leiba phijang ai di akoina khalli singse phijang khan ba se phijang khan ba ka haira aga dil hom ba ga khalli du phijang kawre akoina aduna amanba phijang ai di yamna mo laba dati oiraba mallaba mai punchi loisala aba ko haiba kairaba puldagi centharakpa I hai kairaba puldagi centharakpa I sina symbolically man hairise tap napthogli mallaba phijangna ai kana gumba mana magi kairaba puldagi hadi magi thamoidagi centharakpa magi masadagi centharakpa I oiba yai maybe magi awaba che asugumba nupi amada symbolically pira kanda mana I sina aikoigi ngasigi society sida haningba mafamda hatpa aduga kanamtana minungsi se khangdraba adugumlabada mana symbolically piraga tap napthokpa di phiduna mallaba phijangna hojik chupsinba ngambagi panthailan khre ai di phidu da chupsanba ngambagi di mana wakhan khalakpado madugi loisan ningbagi du chauraba songana gagi thongsu lon khreche na mai ka duda thongsu lon khre ichik le upai le jadarabi mahak tamangai hore hadi upai le jadarabi se kana gumba ama magi kaino magi kari punsigi khongloi aduga magi mapuroi baga maga leibada magi awaba mesak to numita khre thorakle tha thom saksu mahuk sagi khongchati kaidri tinung amung angani numit amuk chagani ngasi su nung amung ngali numit amuk tai ngasi gi khongchasu kaidri adubu ngasi tawragi ba society gi phibam sidi mioi ba amatana wada bangam da ba adugumba society amasu hujik leiri bani mangal amata su phangde Amanba maraksida mamit laukthok tuna thiri adubu kadom dano leitraba su pai kari mata I luklaba mo laba phijang di uri mayek sengna abdi nupi amanaga magi imung da du tragedy amaka thogla akanda magi wabado ma war nupi kaya amasu abdi sanchar sida hingdana lei hase kabina magi saire bolikeli ulli haina aigi central idea se smaina tharamge tasengna makti sairengba amana kabi amana irakpachidi apaba misingduna mana longningbasi nupi oina lowba yai ama oina adubu tragedy haiba thabak tumadi suksoi-soidana masi manungsida leiba tragedy nanglaba imung manung amagi awabada kabina thamoi puba ngamdaba magi sairengsida ithui haina aigidi adumaina ai thamjaramge imagi translation haitara imana paba kanda masida phaurakpa
adu share tawbibagi thakachari ainasu aina tajabada kari phawi habadu ai share tawjage yengbiriba pumnamaknasu adomna point asi tabada kari phawbi habadu comment ta soidana ibiyu aduga ai photo si amtang share tawjage akoigi young writer mengoina panjarabada Lenin Laishram bu koi mayam thagat minasi honor tawminasi magi picture si amtang zoom tawjarake aduga koi love and like amtang pibira haina ai mayam da request tawjari love and like thabirakpagi thagachari akoi mayam encourage tawminasi sumaina akoigi nunggi oiba wakhalon asi ithok aga akoi mayam da share tawbibagi damakta larik oina phongto'oga akoigi record oina dum lehoragadaba library da lehogadaba pot oina puthokpirakpagi damakta thagachari Nasai imana supan bikre akoina poems beauty of poems si ai bana mugmana kainoma khalakpa amada izaba aduga apaba sina mana khanbaduga manadana loksanba su adum yaugani haina khanjai koina aduna tasengna akoigi aibasina ngasi imana feature tawjariba aduga hanana poem ama tawkhre awaba haibasi ada ngasigi feature tawba aduga hanasu tawkiba poem ahum aduga henasu leiri masi aibana kari khalaga ikibano haibadu akoina aibasi amok akoina invite tawjaraga akoi taminasi adubu aina imana nungsiraba aigi marupse masi parakpa kanda aingondadi sumaina phawhalle magi marupsi true friendship kumba yengakpa kanda marupse disappear tawkiba mangkhre mana mu ugidabagi amasu mu khara pankhiba tuda aina magi si true friendship se akoina yamna nungsiraba marup kumba thirakpa kanda mangkhiba leikhitaba matam haiba tare ko akoigi awaba gumba tarakadasu akoigi tinaba nakna tinaba misingse mangkhiba adugumba su aingonda phawhalli aduga adu khallagi ikhibra haibadudi ayakna khanjadre aingonda ningsanghalli matam ama aina yamna wakhiba kanda aina aigi friend yamna lei kaina khallakanda matamduda aina aigi nungsijaraba imanabisingse kadaida chakre haina khangiba matamdo aingonda ningsanghalli masigi pointsi tabada aduna it's a question of friendship aduga akoigi friendship si yamgi matik akoina nungsinana khanbadu akoigi marakta mangkhibado adugumba gi feelings se phawhalli aduga aibana madu khallagi ihibra haibadudi ayak khanjadre akoina ma amok invite tawlaga akoi khangminasi haina akoi haijage adagi anisuba point se amanba phijung sidana ngasai imana haigibado dum paba sidai amna awaba adugumba khalhanba akoigi si taraga hujiki pisina chuksanba ngamdraba bhau aide adugi awabagi intent to maina ngonda phawhalli light leitraba haibadi amamana thallaga akoigi maduda Amanba awabana thalakanda madugi matangduda akoina light phaurataba matangi adugumba ungtokpa seirengni haina ai thanjage aduga ngasai imana pabikibada writersina ibiki aigi poem sina kari tawgadoino aigi poem sina bu kari tawgadoino akoigi society sida kanga thang oina ta raga leibadu kana thang oina oirakpa aina haibasi masi akoina kanga thang haibasi words hana aina tajagre aduga imana ngasai pabikibada kanga thang ne na akoina khallaga kana thang aidi kana ba thang ama mu oirakpa haibadune ba adu yamna phajaba kainoni aduna akoina kainoma iba kanda masibu
ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯤꯗꯤ ꯑꯗꯨꯝ ꯏꯊꯣꯛꯄꯤꯔꯛꯄꯗ ꯃꯁꯤ ꯀꯥꯡꯒꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯖꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔ ꯄꯥꯝꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯁꯤꯡꯁꯦ ꯊꯤꯒꯠꯂꯛꯀꯅꯤ ꯃꯤ ꯑꯃꯅ ꯄꯥꯕ ꯃꯤ ꯆꯥꯝꯃꯅ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯗꯕ ꯅꯨꯡꯁꯤꯕ ꯊꯤꯒꯠꯂꯛꯄ ꯃꯤ ꯑꯃꯗ ꯃꯇꯝꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯀꯩꯒꯤꯅꯣꯒ ꯏꯊꯣꯔꯛꯏꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯃꯐꯝ ꯃꯇꯝꯗꯨꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯗꯨꯝ ꯀꯥꯟꯅ ꯊꯥꯡ ꯍꯥꯏꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯍꯥꯞꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯩꯍꯥꯛ ꯀꯃꯦꯟꯇ ꯆꯠꯆꯅꯕ ꯇꯧꯖꯔꯒꯦ ꯀꯃꯦꯟꯁꯤꯗ ꯑꯗꯨꯝ ꯆꯠꯂꯀꯥꯟꯗ ꯑꯗꯨꯝ ꯃꯔꯥꯛꯀꯅꯤ ꯃꯊꯪ ꯀꯃꯦꯟꯇ ꯑꯣꯏꯅ ꯆꯠꯅꯤꯡꯉꯛꯑꯦ ꯑꯩꯒꯤ ꯃꯣꯠꯇ ngasi kamenta lokhatjari maibam baneshwari yengbiri khurumjari haina ibirai arif aribamna cheche amadi mama pumnamak khurumjari haina ibirai Shashikanta hidang mayumna pumnamakpu khurumjari haina ibirai yengbiriba pumnamakpu hanna thagachari akoigi ngasai panjakiba COVID ki yamna pau nungaitaba maraksida akhoi miyam pumminnaraga ngaktang wakhansi pothaminabagi program asida yaubibagidamata akhoi literature sina akhoi sigumbada yamna mateng pang ni haibase hananasu thamjakhre aduna akhoi nanjik wari bamatam sida akhoi wakhan sonthadana akhoi miyam strongly leminasi haina thamjage Rebecca Thangjamna watching from Mayang Imphal Manipur haina ibirai RK Longjamna ibirai khurumjari ima amadi che haina ibirai dagi akoigi poet masamak yengbiri Lenin Laishram khurumjari haina ibirai ngasi Lenin gi sereng singsi igiba kanda karamba nunggi wakhanda igibano haibadu soidana tajaningi nongma akhoi pullaga akhoi amuk writer ga interaction session tauza bagi request tu ngasi dagi hujik thajari akhoi scheduling tu tauza nabasinjarakke haina haijage Taslima baina ibirai watching from Kwakta Saireng si sing asi tabada pukning lausing yamna oi haina ibirai Othello huidromna makhata na ibirai thagachari finding the voices haina ibirai makhata na lokhatjari comment asi London Kaithel lakpamdagini Kabi Lenin Manipur ki naha oiriba sairengda ngaujaba maitai kabi amani haina ibirai akoigi yamna chakthokchaningai ni akoigi young writer chongthokpiraaga akoigi nunggi oiba wakhal da leibasi poem oina ithokpiraakanda direct phongbirakpasi akoina tajabadasu yamna nungai akoina masi encourage tawjari haina makasu thamjage Makhatana Akham Samarandra na ibirai Ojagi khonjel tabasi yamna nungai hachang nungai na leiri haiba takpani haina ibirai yamna nungsi sumaina mamo haina aina kauzarage mamogi comment asi tajabada matam pirabagi tungda Nirmala Yamnamna ibirai iche English iba poem singdi pathokpi bagi khudong chabasi masigi platform sida
yaukidra haine ibirei yamna phajaba question ni nirmala akoina book reading se finding the voice na yamna sogachai only Manipuri khatang nataba every book reading si akoina sogachai aduga akoina high achiever workshop aina he tawjaba sida akoi book reading gi session nama thamne asengba de ngasi ayuk ayuk mantada akoi gi high achiever workshop ki team ga akoi book reading tawi aduga akoina pamja books ki khangkat laga akoina mak share tawminaba aduna masigi matang sida aina akoigi Saturday gi program sina akoina maitai lol gi literature da focus tawjaraga tawjabanina masigi program sitadi maitai lol gi literature da dum focus tawjagani aduga akoina English ki oina public da akoina yam punna masigi chedam chathana ba ehna handak anauba da open mic aina ama program ama sinjarake open mic sitana amuk akoina kamai tawni haraga akoi finding the voice na di host tawjarakanda participants ina adom oibiraga adom na pamja basi khangkat bakanda akoi mayam se du tamina ba aduga open mic se da akoi English maitai lol pumnamak adum aduda yauraga akoi share tamina ba gi adu sinjarake madugi event to akoi finding the voice da adum akoi na share tawbada soidana sign up tawbirau soidana yaubirau aduga open mic sita akoina tawdisina hujekna akoi ima ibani ki talk show oina oiraga akoina feature tawjaba open mic sitana adomna khangkat piraga adomgi on eniba olbiyai adomna pamjaba kanano amagi work olbiyai adumain tawrakanda akoi sinbasi sinjarake haina khumjake Moiranthem Nagendrana Ibirai watching from Kurai Kurumjari my bema amadi sister Monica good evening and Ibirai Yananungsi Jamuna Laishram na Ibirai Thambal Marik College ki colleague oina Oja Kam Samarendra ga ihaka Imphal dagi yengzeri aina Ibirai Yananungsi Nenegi Kamensi Thambal Marik College si aigi imana tawbiramba college ni aduga aigi oina de aina yamna ngang oiringaida imana class lawba chatpada aina Thambal Marik College si da lecture kanda sana khiba aduga madugi labukta sanaraga aduda laiba pukri haigadra lake macha aduda tharo basa satpa adugumbadu aigi memory da dum singaga laidai Thambal Marik palakpasidani ay memory laise imana kari badun aina ngasai ibungo aigi now akam somorendro physics department amadi aigi now laida ai Thambal Marik college dagi amatta tarakte noi ai pukiyam si aina adu kuina leiraga aina haibadu thinga sidi ai yam thoido hendongna yam nungai ba ma paujai alma Thambal Marik college ki atai tabiraga su college sidadi maming panbirau aina othokna nungsina hawbadai loi bau lejakibani and asmana yamna nungsina ai mangon oina bagi damta lai kuramjari Thambal Marik college ibungo madi bema ni maku lagi mayam tabiribannasu Thambal Marik College si oinam dani aduga yamna phajaba college ni yamna nasai aina haiba ambience tu aina dum aigi koksida yamna siba ama phaujai makata na lokhatjage comment sima thoiding jamna ibirai mama amadi ichebu khurumjari thauram asigi damak haina ibirai yamna nungsi comment si akoina aina so offline comment yamna phangjai akoigi Manipuri literature si akoina hanadi phangdabagi yam leite kaina khalambado hujikte phajaraba anauba writer young writer hana leiramba writer masigi sina thanna leiraga akoisi karamba pasige na adumaina khanaba matamduni aduna akoigi potsi yamna lei thibabu kalladi akoina thidabagi ne akoina leitre kaina khallise leitaba suna natte masi aina hanasu
ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯇꯦ ꯀꯥꯏꯅ ꯈꯜꯂꯝꯕꯗꯨ ꯍꯧꯖꯤꯛ ꯏꯀꯥꯏꯔꯛꯏ ꯃꯁꯤ ꯊꯤꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯜꯂꯒ ꯂꯩꯔꯕ ꯂꯤꯇꯔꯦꯆꯔꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯪꯉꯒꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯛꯄꯗꯨ ꯍꯦꯟꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯆꯅꯨ ꯑꯄꯥꯟꯕꯤꯅ ꯏꯕꯤꯔꯛꯏ Ibungo Leningi Matamgi Hulliba Sairing Paduna Tahanbi Ba Yamna Nungaijay Haina Ibidai Jiki Masaya Koina Sairing Ama Paba Kanda Matam Duga Chana Bahibadi writers in Irakatoisi Yamba Matam the points Telagasu Magi the Enkraba word to the Pukningi Yamna Nungi or the Pukningi Wahid Tork Panina Matam Dugachuna Bahaitare Matam to the Paukibo Kando Madu point to the Mamita but to me Janu upon Bina Haire Bakamen Sita Makatana Lokachari Nirmala Rajkumari Dagi watching from Ahalluk Infal East Haina Ibirai Kurumjari Tashikanta Hidang Mayamna Ibirai Awaba Sairengi Aroiba Pandukta Spiritual Journey Amagi Mamintari Haina Ibirai Namasina Koina Awaba Sina last session that feature Taujakiba poem Aduni Spiritual Journey Amagi Mamintari Haina Ibirai Nene Jamuna Dagi Makatana Ibirai Leningi Kuthasi Tamoy Dagi Toglakpa Wahang Kaya Loinaba Wahangi Mahau Piba Mayini Haina Ibirai Mayini Haba okay Chaurai Kanba Moirang Temna Ibirai Yamna Pazai Haina Ibirai Akoi Jam Sandhyaranina Ibirai Good evening, Madam Amadima Dema Bukurumjari Asigumba program Santokpiba Si Yamna Pukning Loksing Oijay Haina Ibirai Thagachari Adagi Aina Ninsing Zababana Koi Giljuzik Live Thadokasi Facebook Su Thadok Jabani Aduga YouTube Suthadok Jabani Akoigi apps Sigi new feature ni Hana di YouTube Point offline Amuk Loirakan the Tagat Jabani Aduga YouTube Zik Biragati Akoina comment Patok Jabasina Facebook Tagi Lakpasi Aigi apps directly Lakpani Aduna Matang Tabada comment Asi interaction session Yaubini Nagadi Akoigi finding the voice key page the live Thadokpa session do the Ibirapado Koina Jukuzik Pabangam Jagani Haina Yang Tanging Sings again YouTube the Ingiripum Tanging Sings about Wahenbam na Ibirai Manipuri Society the Literature gi Mapam Lairaktaba Amadi Thamoi gi Mari Social Economic Factor Kayana Kaitha Rakpa Iba Lamchat Sajat Amadi Moral Development the Kayamuk helpful Oi Haibadu Oja Saroj Nalini the Gi Wapam Kara Haibi Radino Mai Jagani Haina Tapirai Manipuri Society the Literature gi Mapam Lairaktaba Amadi Thamoi gi Mari Social Economic Factor Kayana Kaitharak Iba Lamchat Sajat Amadi Moral Development da Kayamuk helpful Oi Haiba Du Oja Saroj Nalini da Gi Wapam Kara Haibira Nabagi Haibira Radi Numai Jagani Habade Koi Manipuri Literature Sina Koi the impact of Koi Gi personal development, moral development, the impact to Buddhi. Masida Aina Amakam Yam Dina Hangataning Bate. Isasing Inouting Punamaki Mapam Sida.
ngasi akuina hingi ba kuhing sida literature si akuina paning da ba angang haina paning bagi mafam lairakta ba akoigi kari haitare akoigi teaching style sina haibtare kanagumba amana maitai ron si fajana literature sida chatpa English ta chuya literature si English su maitai ron khakta nate literature na konjali se history bu chuya loina mari leine akoina tamjarakpa matamda ado akoi gi matamda angangsing akoigi londa leiriba angangsing akoigi lon hujuji ahan oiraba masi gi matam sidadi mana literature si lowdaba masigi moral se yamna piramba society ama oiba ai example khara pijage angangsing kanagumba na di akoigi maitai lon aduga sanamahi hairo aduga hindu hairo aduga maitai asengba bu hairo masayisida akoi kitangka londa ga su yan sanbada hek sauning bagumba su adum yaudana toropa angangsing yawi adubu akoina aina in my point of view ngasagi literature sina mioi bada chokki matik model pi haibase matam amada ai kainun ta thamjage ko ahan singna mera de lairik tarame wari tarame khongjong praba tarame bachok tarame matamduda akoida paaba thokta ba ahan singsida mahabharona kari pirami ramayona kari pirami khamba thoibi gi serengna pena tarubana kari model pirami haibase tara kanda akoina o nongbandu yamna sumaina phatena ade khamba dunna sumain phaina laira babu sumain tuhalina adudi lasta jatha dhanma tatha joe di dhanma na soidna joy oigani achumba che manga aba matam sidai sida akoigi larik lai su sida angang singsina paningakta ba ma yawba mor aduga akoigi kaino society se sum change tawropanina akoigi lairiba for father na thanamiba pot mayam se sum mamsan la kanda fashion namada sakki dana angang singsina adugi more lowba ngamdabado aduna more lowba ngamdabani haibani aduga adom da sangsala agadi more le dum lawrakaneba madi ngasagi ipik haibasida ai keno haijage tentang na ithamjage ko ipik haibadi mahakabi haibani mahakabi sida koina akoi khamba thoibi se mahakabi oira masida ras makhal mapan yauri ba mapan sigi manung da character se loina yauri afaba yawi phataba yawi aduga loina koi nongning ba yawi kapning ba yawi asina singba mayam se ras mayam se mai rase maharaj leire ramayon leire aduga khamba thoibi leire aduga akoigi kano wari mayam ama leire masi wari se angang singsina ne loina taningakta ba yam avoid taw masi thaina gini masi chanadraba wani kaina chum thamba se aduna ngasi literature sida mayam changchambi re se ai isagi oiraga dine ai yam haraujai loina makna su sida tabiri ba kuding makna su haraubi ramgani aduga akoina karigumba ama wakhan ama tayona na chakhige na khala akanda afaba larik ama pa ba haibse larik sidagi model se am lowe ha aduna ngachagi che mahabharot ki wari haibada chamaga manga ga na manga sina wadana mama sina macha manga dugi da makta kan hidru kundana charaktana leiba asomdana kana na khamnuna mokwa khambagi da makta yango leshabi duna kano yondana chingja yondana kaidodana mokwa du yolakpa mama pa lekrakanda sugumba nungsiba mayam sigi wari singse bonding tawbada changi haiba akoigi lifeline sida adubu ngasidi adugumba wari se angang sing hogaleiba angang school gi bu oiro aduga tawriba syllabus ta bu oiro karambana moral se kitang wangba ama hapsige karmai tawsige haiba se adum masi sum avoid tawra akanda ano ba syllabus ta yauratana angang sing sita bagi changsu warlakpa masidagi di magi literature di value se mangi haibani literature value di sumang mangde in my opinion ai sumaina thamjage aduga makha amu sandokna gi se haraga su mathangi mifam amada masi yam kanaba yamna maru oiba wahangni hujik khangai ba isa imu odum mingbu kari kauge ai phone number dum ai khangjaning yamna phajaba wahangni wahengbam na hangbirapani ayakna thakachari asida imana su yam phajana explain tawbikre ayak
ki observation khara su share tawzage akoina particularly Manipuri literature gi context na akoigi Manipuri literature gi mafam lairakta ba haibasi masi ai hakna mapanda leibani na mapan da leiba gi voice kitang share tawzage akoisina matam amada hujiksu Manipur Irang Patre Haina Angang Sing Si Mapanda Tado Okalaritam Hale. Taritam Halabanina Angang Sing Sisu Mapam Yugi Hinana Bama English Tangang Ba Hindi Dangang Ba Nange. Adugamana Mukmagi root Setirak Pakanda Mana Ngang Sida Maitelon Asing Banganga Ba Ai Samang Nasungang Ba Igi Ucharan Solgayawi Aquina words mixed away. English na Tarok Payawgani, Hindi na Tarok Payawgani. Masida thirakpasidane akoigi Manipurgi mina tathi na tawraktaba yaudaba nate tathi na tawrakpa yawi masida lonyan yawi haina sidharakpa yawi aduna yamna khamjaninba angang amada adumaina tawragadi angangse haina dadana mase khamningdreba masina su reason amani haina thanjage aduna akoina khonjanba ma changeba comfort level ama taning naba akoina yangi wari ti taning naba comfort level ama changi masima leire second akoina literature se tamak pakanda akoigi ahan laman ibirak pakanda akoigi history si da Manipur gi context nattaba lam particularly India gi direct parak pakanda Gandhi hairo adagi Swami Vivekananda adugumba palak pasida mo akoigi Manipuri literature nattabagi palle haina amuk saurpasa mo yaweba aduna ayangna thamjaning badi akoina tamjari sidi matamduda ibiramba akoigi writer mayam sina magi madugi matamdugi influence da moina irambado adu akoina simtokpa yate adu dum akoina tamjabani aduna akoidi khamminasi taminasi haina finding the voice na akoina santokchaba program ni masi daisida akoina minds yamna open oiragadi hena khangingba angangsing su adum lakani haina aigi thajabani adagi third point da akoina mapanda chakkiba misingsina Manipuri gi loan se ngangba ngamaga su paba ngamdre adagi hujik ta mu Bengali script paba ngamdaba mayam amasu leire adagi meitai mei paba ngamdaba amasu leire adubu akoigi Manipuri literature di mangba yade aduga adum koina taminasi haradi we have to think about different ways I am the English na singang ise this is how bami yaweba adu sidi aina mapanda leibagi akoina Manipuri sida dana English nga panate magi habit adagi akoina mafam de hinna bagi harakpani habadu ai thanjage aduga ngasagi akoina Manipuri baba haitabagi sina khanging base moisina mu digital audio book oina CNC haina akoina masigi project se mu tawrakpani ba hujuse imana pabiri thaja janu si maitai lord novel ni akoigi mingoina panjarabada aina yamna nusina baba haina kaujaramba Dr. Jodha Chandrasana samna ibiramba se akoina first audio book oina sinjabani masigi audio book se laagadi akoina Manipuri paba haitaba amana audio se tara kanda Manipuri literature ki mahaudo adu continue tawbuduneba aduna there are different ways akoigi masi gi gap se leitanaba tawrakpa yai madu tawragadi akoina phasaraba literature se da akoigi ahan laman ibiramba hujiki youth na iriba voicing se different way da taba yam open mind oina akoina yansitinaragadi hena chakotpa aduga akoigi ngasagi moral development haise akoina moral development sida hengani haina aina kitang hapchanjabani aduga yengbiriba pumna magnasu adomgi mot haibirau adomna kari khanbiri haibadu haibirau akoigi phasaba potsingse khangdaba du khangi haina changjarakpa amada akoina nang khangdre du kaina nambu maitai mchane haibada ikai ningai ne adugumba question hangbain haibagi mahota akoina ponsalakanda khamminasi haina adugmaina tawminasi haina nizari haijabata aingonda so dum haibirakpa yawi akoina yamna khangaga thokjarakpa natte akoina khangdabasi
khangminasi haina thoga handamannasu sini haina icham chamna takpirakpa adugumbaduni akoina yengjarisi madugumbadu yengagadi akoigi phajaraba potse generations after generation legacy se dum lehogani ba akoina khambathubi si ngasai imana haibadu ngasai akoi larik taba dagi sei sakpa taba mayam do madugi taramba mayam do hujik mu change tawra ineba aduti change tawragasu magi wari to de dum lehognaba change to the wari dagi wari taramba dagi larik tibirame akoigi mimena bajarabada hijama nganghalna mana ibado English tam translate tawre the mind tawraga legacy se dum different mode of communication da duga Manipuri literature oina de dum magi wari se leita duga akoigi own life the development to leibagi machak mayam de dum punsi chupagi generations after generation thamhobadu ni haina thamjage yamna phajaba comment ni yamna phajaba wahang ni haina thamjage makhatane ibirei bijoy tongbram singna yamna nungai jai ai basing gi nunggi oiba kaya phongtokpham phampak ama pibiba gidama pibiba thagatchari haina ibirei matang asida ngasigi session sigi comment sidi lokhatjaba loizare aduga aina nahamukki question akoina pathoktabadu ai amtang lokhatjarake aduga yengdiriba pumnamakna soidana henna khangingba question leibiragadi adum ibirau amuk lakjage aina ngasigi session gi comment papiba last session awaba pakhiba numittugi comment ase ai amtang pathokjarake madugi numitsida moirangthem dhaneshwarina kurumjari haina ibirakhi damayanti jitbirna imabu kurumjari haina ibirakhi romola laishramna yamna phajai oja lenin khumangi saireng awaba ikai khumna jariba imai bengi naina warol su taba phanghanbi bagi tamak su thakachari haina ibirei masigi naina kiba program asigi link si aihak amuk share tawjarake soidane yengkhatpiyu adomna yengriba oiragadi Sibananda yumnamna kurumjari haina ibirei Takhitombi Rajkumarina COVID-19 gi tamthiraba matamsida nungsirabi ima gi hotnabiba asibu ainingai leitana thakachari loinana madam gi vaccine kaplubagi numit kharani pothabiba yaithaba oibiyu haina bhagwan gi joronda changjari haina ibirei yamansi Sakhitombi Rajkumari gi comment asi dagi matang asi tamtang panjahoge akoina COVID-19 gi awaba matam sida akoi vaccination kapase ai hangi last session duda I had na I see second vaccination kapada ingonda arum hoba dagi sa sagat patauki aduga madugi matung dadi hujik kemta taudre aduga mayamda ihangna share tawningbadi vaccination kapagi akiba leibadu kibiganu akoi mayam vaccination si well researched tawraga tawrakpani aduga hujik US dadi akoi gi ayamba population si vaccination tawre angang jahi taranithoi and above se sisu moi vaccination pire aduga hujik moina vaccination tawragadi akoigi hangtokpa aduga mask uptrasu yarani kaina haibagi lauthokpa leire adumna di akoi section boy na akoi mask ti adum uppagi adum upnari do ina mayam da haizening badi akoi vaccination tawbasi adum akoi tawbata kai dabra haina madum angachabani
Makatana Hamom Pramut na ibirai thamoy nungda awaba kaya lairabasu saireng na aikoibu ngaihaktang oirabasu pothahanli hanna thagachari amukasu Manipurgi pau tabada pukningda langtaknaba phauzai ishorna chanbiba oisanu haina ibirai. Anupama Achomna Ibirai, Madam, we still remember those days of our childhood when you taught us with your sweet voice during our school days. Your voice remains same as it was before. Love you so much, Haina Ibirai. Makata na Ibirai, Hamom Pramutna Kurumjari Ima Lenin Saireng, Yamna Pazai Nungai Tabada, Haina Ibirai. Nandini Langbam, Dr. Nandini Langbam is watching with you from Imphal, Kurumjari. My Bema Haina Ibirai. Priya Darsni Luwang Hoina Ibirai. Ozabu Iko Nonjari Loinana Thagachari Haina Ibirai. Imagi connection yare, Amuk Imam Benson Bire. Makatana Jamuna Laishram na ibirai. Naha oiriba kabi Lenin Laishramgi saireng tabada kabi chaubugi saireng matek maningsing dabangamde. Laira raba ironi kangdabana haibani medai kabi lakhini. Kayada chautok chaningai no Lenin kuti kuta Maingan gumna ngalhal sanu haina ibirai yamna phazaba comment ni akoi nene bibirai basi amuka pathokjarake akoigi kabi chaubana matam amada ibiramba laira rabi ironi khangdabana haibani maitai kabi lakhini haina ibi haibaduni aduna akoigi young writer daki writer mayam changthokpirau akoina iningakanda iraga phongdaba lairagasu phongbinaba khanbiyu haina thamjage akoina irakanda thammakanda phongdabasina mayamta lanthokdaba haitareko aduga akoina phongdoagadi masigi phangaga mi amana pabagi keno leiba aduna ahanbada aisu iraga phongamde aduga ahanba oina aigi poem ama yamna tenkraba collaboration tauba matamsida aina baba haina kaujaba mingoina panjarabada Dr. Jodha Chandra Sanasamna aigi poem ama hanba handaki chahisida phongbirami masina ingonda yamna encouragement ithilama pibiki aigi leizariba aina izaba aigi nungi oiba wakhalgi poem amade short story singse phongge haina na khali aduna mayam phongbirau akoi mayam khanaminasi taminasi share tominasi haina ai thamjage Arizona sana samna ibirai ima busu koknonna kurumjari taba yamna nungaijai imagi khonjel se haina ibirai o sorobalana God bless mom haina ibirai Josi angom chana imagi pukning huraba saireng tajabasi pukningda asuki matik nungaijai imabu tungkoina punsi nungsangna leiba oibiyu aroibada ima amadi ichebu khurumjari haina ibirai Josi imana pabiragasu akoigi poemsi gi aiba mingoina panjarabada Lenin Laishramna iba mabu akoina thagatpa kau kayade mana ibiramdragadi akoigi program sida akoina pathokpa ngamjaroi haina thamjage Makatana Lokachari comment Nirmala Rajkumari na watching from Ahalluk Imphal East Yamna Phazai Leningi Saireng haina ibirai Lauremba Mochana ibirai Yamna Phazana Santokna Haibi Yamna Nungai Chema Amadi Ima Punsin Sangna Leibiyu Haiba Haina Pazarage
Dhanapati ngudhamna aigabok kurumjari haina ibirai. Rajen Maibamna watching from Salam Imphal Kurumjari Ima Ichebu haina ibirai. Lauramba Mochana Kuire Tadaba Imagi Konzel Ngasi Tanchana Pangzare Kurumjari Ima Bu haina ibirai. Dhanajit Singna Kurumjari haina ibirai. Rita Thokjomna Kaisam Dagi Thawai Tana Yengzari haina ibirai. Sashikanta Hidang Mayumna Pumna Maku Kurumjari haina ibirai. Moirangtem Nagendrana watching from Kurai haina ibirai. Rajeshwari Devi na Kurumjari. Moirangtem Nagendrana Kurumjari Mai Bema haina ibirai. Luwang Chanu Lintoi na Ikop Mon na Kurumjari Oja haina ibirai. Matang asida akoigi last session gi comment pathokjaba loizare. Aduga ngasigi program sida comment khara amuk anauba lakpasi ay amtang lakhwajage. Elizabeth Luwangi comment si ay ima amuk connect tawrakpa ngairaga ay pathokjarage. Sakhitombi Rajkumari na ibirai. Imai bem na haibiribasi yamna chummi. Literature da interested oiba youth masing yamna hanthana leire. Masida interest laitaba haisi moral gasu, culture gasu, society gasu, so on the mari lainaraktuna samna hairabada hamchatnaraba samaj haidu oirati. Masina education system da karigumba change khara ubirakla badi nungaijani. Maram asina asigumba finding the voice pu thagachari haina ibirai. Masagi akoina youth singsina akoigi Manipuri literature the interest wala ise. Masi karigino aduga moisi kamaina interest hena lehansige haibagi asigumba creative way oina akoi mayamna khanabagi matangduni. Karigino hairaga masi yamna chumbane aina akoigi people of Manipur da feature tawzaba Yukio bookstore Imphal da huzik leiriba bookstore sidane akoi Manipur ki book thambase Manipuri Literature Manipur ki writer ki book thambase siddeba. Manipur da leiba mina Manipur larik leirise mapangi iba mising ki larik sina hena leiba. Masi achumbane. It's a fact. Ado idi akoigi potsi kamaina kaino tawgani haibadu ima ay kaino huzik adum show da leizari aduga imagi connection si yadabana ay WhatsApp tagi ima si voice adum join tawbiro aduga ay huzik comment si pathokjari. Adudi ay voice tawrage ko. Hoy. Aduna huzik akoigi angang singsi Manipur ki wari singsi da kamaina interest lehengani habise promotion amasu changeba. Akoina iriba potsi gi maramda hena ngangnaba. Aduna sigumba gi gap leibasi kitang akoina finding the voice na fill in tawbani adubu responsible oiba mayam su thokpira o aduga thok su thoklai. Sumaina seminars hinba dagi akoina Facebook ahisidadi mayam se angang singsi amna leirabanina moida kamaina engage tawsike haibadu hena tholakpa ma changi aduga akoigi ahan laman nasu akoigi legacy se pass tawge haradi khara open minded oiba haibadi mana khangdradi aina kedobai ta udoino haibadu maina nataba khangdaba singse moise kamaina interest leira kanda khangan sike haiba dagi sigumbasi hena akoina nainaragadi akoigi angangsing da su pahanimba poklakani haibase aigi acheta thazabani aduga akoina kate yamna perfect oiba natraga su Saturday ki session si tawbasi da akoina mafam worgi mafam da leikiba mayamna tabiraga koi de du khangamde yamna sumaina thazaba ma leire kain haraga koi enjoy tawra ise sumaina tawminasi haina thamjaki. Makatang Elizabeth Luwang na ibirai
Ojabu kurumjari birap ukramna birapna tharakpani commensi watching from Kasar. Oja Bo Saheb Ongbi Sanatom BC Pabi Kiroidra Haina Amuka Hambira Imana Amta Kumbina ba Insingsari. Pira bicara pira, ay bol saya mungkin sana tu bisa yang di paning apa ni, ay sama kiwan ni, ay sudah sama kenai bapak tu jangan yang penting pasai, atu ga model tu apa na model yang kami ada, sana harap jangan saya mamang tu ni, nanti bermayam tu, ay koi mio bersina, koi nak ki principal kemai ngai, alam mana dari jangan kemai tahu ni, hai besar, bol saya mungkin. Sana tu bisa dah punya yang lain dia lain hui. Uni have di bos saya mungkin aku British yang magi kok. Example apa pa bagi waktu tu kata kena jadi ba. Mana bos saya mungkin sana tu biasa bos saya itu saya ni. Macam dah dulu orang kan dah saya ni amat kerja ni. Aku nak tu saya aku magi mulai tak mau dah set dua video. Sampai misalnya sampai mamaga imunda atau dari siapa laga tu pada jangan ini rutina atau phijung dora ini adu pun ya onge sina mina babani bos saya memang sudah satu bisut lagi dah bawa adu kan ya masih main kan ya jogi koluki moi sejagi kan mana moi secara nogani atau main jangan dah kan main suka kakak dia apa ini nanti uiba tabakse aku main tahu kena aku yang bermayam jadi macam dulu disiplin ya pak marum tadi ahan na yada pak tabak tahu tabak ahan na yada pak tabak tahu tabak ya jadi kari bu ahan na yada pak tabak ahan juga suruh ada pak yare yara berarti na bebas selera tere aku na literature untuk bisalah kan dari bolsa mau sana tu video pada bagi kuali tu anak itu deh ay uji bolsa mau sana tu bisa pa macam yang bera amat lay dari inoida ay nak uji pa dari bersih tanda tulis sudah waring amal luisan ba mayam kami na ba ada saya yang apa ba mai tu bagi bolsa mau sana tu bisa para ko macam jadi novela mapara ko macam jadi ay how many days ay uji tanda satu pari besar aku ikut dah tahu laga ay recording low di bawah dia ay ngamin kaya low tu di ni ba ay mayang kuat kira kan dia ini bukan bukan ni ba ay sabi adu ko ngasaki cetera apa belum mereka hilang mungkol saya sana tu tidak cat laga si thakya satu dia jadi advance tu dana uji kena tanda satu sisu ay na parai se ay na pan pada dia pun ay dah Dr. Nalini macam dah kami nelaga waris haba, jadi ujana para tu ni ko kaya na pakot tu kira pa yang ni apa, atau pa betul macam dah halu bidre pa, kasi mati ko ina sandori pa, ako ipunga madegi ni na pa, bagi macam sulay tabagina, atau na masih difficulties kerana lain baga, ada ikut saya pun senatu bisa, masih kita, lain saya ngoda sudah lain tabaga, ada ikut saya pun juga ina di Maharaj Kumari di Batu Thana ko sana kadi na ba kay hita sukang dabaga ade kung galay ka pa ba ini mo ay soy na para kani mo ay beda kan biu to beda po jadi kilay si pa mo matanda ni mo madali ko ba yaro to pagina sedi dai na sa ki kabato di ay na ba di kalau sabihin nila sa mari pura kang mari makay kang ato pa ba ni hindi adu kung mapapaninya adu mai US no jesi na pamagapan sambira magain ang bangay kung mamakai ani at mai malaga kung papa amo lo ba mai to na luy pa ni ba adu na di public mayam di mamang tadi adu di internet to ko du ang wa marang gini ay baca gani di podcast taurakan da wi sama mama library ama legore mate tu da soy na baca ya ai na udah Dagi mana haibi besida amok aina additionally habang asagi ako ina audio books si music ako'y papada karawara ba mayam gibi yam na demand ni aduga ako'y na masigi audio books tholak pa kanda writer sing nasu wana ira kanda utok charak padugi kana ba ako'y ki
ngamjaba khara kachaba ngamnabagidamakta akoina sigumba lariksi parakpa kandadi membership tawra kanda akoina library ama sema aga tawbagi wakhalon sini aduna ngasai haizaribase akoina literature se sakon ke haradi akoina mi amagi larik leibadadi akoise pesa thadabada pamudriyeba adoidi akoina larik ama puthorakpa kanda larik se ai baduda na larik phonge ye ama copy ama pira o kain haibasigi mohta akoina leiraga autograph ama tawbiu kain haiba natragana akoina audio book basi membership oira kanda lobiba adu oiradi writers in the su moida financially kitang mateng pangbo oigani haibagi wakhalon sida akoina audio book si sema akanda akoina library ama samkatlaga public da admaina phanganba haina khanjabani masida soidana akoigi listeners singna su membership oibinabagi damakta khanbiyu haina ithamjage makatana lokhachari anis khandagi imabu kurumjari haina ibirai aruba comment oina akoigi ngasi feature tawjariba young writer young poet Lenin Laishram na ibirai thanks Mama Saroj Iche Monica and book club finding the voice for giving such a golden chance to me haina ibirai masigi comment asi lokhacharaga asigi program asi loisinjarage tek takaidana lebiyu mayam pukning sondha biganu tabiriba sida akoigi covid na naraga isolate tawraga leiraga supukning sondha biganu ngasagi isolate si tawraga dum kankalaga dum phana lakani haibagi wakhan sida mental strength to lebiyu aduga akoigi pau tabada yamna nungaitaba akoi mayam Jujiksi legidaba yaubasida akoigi ritual yauba ngamdaba lei katpa ngamdaba social distancing tawba maram sina akoi mayam asi practice tawragasu akoigi yumda akoina lai khoiraminaba lei katminabasi akoi tawraga pukningsi yamna handhana lei tanaba akoi mayamse nungsinana leiminasi haina ai masi hairaga masigi program asi loisinjarage khurumjare ayahnasu akoigi unamaki mafamda sinung sangba laibu sebangaba aduga mayamna chanariba usore iba hidap akoigi vaccine se kapsupiba aduga vaccine si kapada sinabidaba aduga mai tawdana akoigi like te dang akoigi hadak koiba sumraba yang tamsiraba like che masidagi ngakok pangamba Kohenbiu haidana ina shoda anna hana prathana tawdani unama ko mathang thangda muhana unaba Kohenbiu haidana shoda haijaba natana kartulaite aduga challenge to to like ya ibira o aduga pada saite ki sunlaba pratibhana sanlaba sunlaba Ogadariba just say I have Namakan Punamaka, get the Kaidana, Hogi Sorota, Lekai Kaiba, Taitana, you Haidana, Pratanaka Gari, Curriculum Dari, Hagachari, Punama. Kurumjare.